Mahatma Gandhi National Rural Employment Guarantee Scheme (Mgnregs) के pending liabilities for wages component की senpham thadokpada Manipur की oinadi shel amatta yaoraktre. Wafam asi haukiba tha November की tang 18 फाउबगे Mgnregs की pending liabilities for wages component की senpham center na laibak asigi state amasung union territories singda thadokpaga mari lenana PIB na thadorakpa paw amada fonglokibane. PIB की paw du na hai Pending liabilities for wages component की senpham thadokpa duda Manipur yauna Union Territories sing Andaman and Nicobar Island, Lakshadweep amade Dadra and Nagar Haveli and Daman Diu की oina senpham amati yaurakide. Kumjale singani kulumdoi kunmari की financial year की oina Mgnregs की financial allocation asi crore lising humfu budget estimate da haptunu thamle. Masigairoi nena crore lising taragi senpham amasu Ministry of Finance na Contingency Fund of India dagi mangzong nana kaithoki balai Pawasin makata na hai kumjale singani kunithoi kulumdoida Mgnregs ke budget estimate ase lupa crore lising humfutara humdoi oikhe aduga revised estimate na lupa crore lising marifu mapan lakh chamri ne masida lupa crore lising maudra lakh chanipan ga tara hairiba chahi asigi oina thadokhe senpham sing asigi manungda Manipur gi oina lupa crore lising ama lakh marifu taruk lising taruk chahumga kuntaruk ki senpham kaithorakhe state amasung union territory singda Mgnregs ki senpham thadokpa haibase central government gi paring naina chatharakpa thawong amane state amasung union territory singda scheme asi implement tauba amasung sugadawriba thabak sing adugi senpham matik chana fanghanba haibasida center na kaithok kathokpa amaga loinana thabak tawraga lakli haina so power cinema khatarakle